Nandalal Thiamna Tilhar Hidak Chaiba ngamba robot puthokre mamang thakta tongan bano bopolam kaya marum saduna puthokibadagi miyamna sakhang maikhang nakraba Nandalal Thiamna Tilhar Hidak Chaiba ngamba anoba robot makhal amasu saduna puthokre mahakna saduna puthokliba Tilhar Hidak Chaiba robot asi remote control gi matengna chaibane hairiba robot asi amuk charge tokibaduna minute nifuga mangarom leptana mathok tawba ngamle robot asigi spear gi saruk asisu gear system sizinaba maramna hidak chaiba matamda ane mawang sanaba amadi kachin koya yauna hidak chaiba ngambagi matik maya yaure adubu robot asida habliba spear pamasi yamna hena mapangal kanba makti oidabana labuk lamhangda paksana chaiba yabagi khudong chabadi leite adubu phaidom naina churi semlaga mana masing thaba singi oinade mapung phana sizinaba yaba khulai ama oire robot asibu puthokliba Nandalal Thiam sahi kungani thoi asi Bisnupur district ki manung chan laiba Nambol Balaram khul maning laikai dage Thiam isor chan amasung Thiam chaubi ki macha taru ki manungda ani subane Singjamai da laiba Manipur College ta hogji graduation tamliba mahairoi ase ngalingai matamdagi hauna electronic ki polam sing semba sabagi thabagasi yamna thawai yauna honarakhiba miyoine mahakna Johnston Higher Secondary da tamlingai matamdasu humanoid robot saduna puthokibagi damak miyamna sakhang nakhibane handaktasu mahak masana sajaba veterina chalaiba skateboard ama thoduna college karakpagi video social media da viral oirakpadagi miyamna angakpa phongnakhibane masida sunatana mahak mamangda tongan ba anauba electronics ka mari lainaba polam kaya saduna puthokre loinana hawjiksu anauba polam khara semba sabagi thabak lepa leitana sathariba mahairoi amane Nandalal na nauna puthokliba robot asigi matangda pause asiga akhana na unabada mahakna hai masin manaw yamba imung amada chawrokpa maramna school chaluroga halakpada yumgi thabak ingkhang thoina su nomlubagi mathau tadavana yumda lairamba electronics ki amadi gari na chingbagi parts sing asi sidok sadoktuna sanabagi hainabi ama mahak chahi taruk taret pharakpa matamdagi lairakhe tungda mahakna thawai yaujari bahiram asiga mari lainaba lairik sing khara nainaduna robot khara saduna school karingai matamda science exhibition na chingbada puthokpa hauke masidagi mahakpu miyamna nungsibiduna sakhang biba horakhe asumna thagat wahi kaya phongdok pilakpa sina inot ama haptuna makhatana anauba polam kaya marum sabage thauna ama su pibikhe chawkhalakpagi matungina internet ki khudong chaba ningthina phanglakpadage online ki khuthangda electronics circuit ki oiba course kaya marum yauksan khe masidagi hena advance oiba robot sing sabagi matangda khangba ngamlaktuna bomb diffusing robot remote control airplane electronic skateboard na singba singasi saraga puthokpa hokibane mahakna makhata na hai Tilhar Hidak Chaiba ba robot asi kumja 2018-19 aduai dage sanaba thorang tawkhibane robot asi sabada chawrangna tha taruk lom changkhe masibu sanaba polam singasi ayambana online dagi senbane loinana electronic water spare na singba singdagi su part sing lokthoklaga sabada sizinakhe robot asibu sabada chawrangna lupa lising kunlom changkhe robot asi amuk charge tawkhibaduna minute nifuga manga dage yankhai phauba mathau tawba ngamme robot asigi ising kapa ngamagi mapangal asi hena kangkhan baga loinana isingi capacity asi su hengadhana na bohona re madu oirabadi inkolda insang napi hida kapthokpa khakta natana labuk lamhangda su hida kapada sizinaba yaraga ne hawjik maki oinadi mahaki maikaidagi mahakna puthokliba polam sing asigi patent na chingba tanthokpagi thabak paikhatpa leitre adubu athuba matamda patent tanthokna bohonaraga ne mahakna hawjik puthokliba polam sing asi changyenggi oina puthokpa ngakta ne adubu lalon pot commercial oina puthokpa yanaba tangai fadaba certificate licensing na chingba sing launanabagi thabak sing su paikhatpa horaga ni haire mahakna makhata na hai mamangda mahakna puthokiba polam sing asibu sakhang biduna Manipur lenga ki startup policy gi adia stage ta khalaktuna lupa lakh amagi senpham phangani haibagi thajabadi leire adubu senpham asi hawjingmaki oina di phangba leitre makhata na su anau polam kaya marum puthokna ba thorang taure adubu sel thumgi oiba khudong chadaba kaya marum leiba maramna puthoke khanba polam kaya puthokpa ngamdabagi khudong chadaba mayok nei haire lamda masida Nandalal gumba khutsa haiba honaba kanba naha kaya marum leirabasu makhoibu ningthina sawatpiba yengsinbiba watpana kang khathang oiduna adumak punsi lenkhiba kayasu mamang thakta miyamna thengnaduna lakhrabane asigumba khutsa haiba masagi oiba haisingba leijaba miyoising ase lairaba chawkhatpagi thak nemliba lamda masigi oinade yamna mamal yamba lan amani haiba khangbiduna laingak amadi mari leinaba singna matik chaba policy sembiduna
अनौ अनौब पोलमसिंग पुथोकलिबा इनोवेटरसिंग असिगे चांग नाइना मतेंग पांगबिबा यामनमक मथौ तारे। अरोइबदा ताबिरिबा पुंगनमकपु थागतचरी।